in value for the Adani Group. The Adani Group has lost about $100 billion in valuation in just a week. Kuing asidagina numit kharanigi mamangdagi hauna internet news channel social media amadi YouTube na chingbada Gautam Adani amadi Hindenburg Report ki maramda asuki mati akoina ugo phangi masi karigino amadi kari marambidamak nainaribano habase video sida mamutana khangminarase 1937 USA New Jersey da German gi passenger puga airship LZ-129 Hindenburg pokaiki aribe airship asi senarba miyoisingna Jacksil Haudabadegi, Pokaikiba, Kutsemgi Oina Tokiba, man-made disaster Amani Hydrolawi. High River Airship Asigi Mingda, Nathan Anderson Kova, Israel Macha Amana, 2017, New York, USA da, Investment Research Film Amahutoki. Nathan Andersona, Hindenburg Research Asi, man-made financial disaster Tok Kadabadegi, Kandabagi Pandam da Hudokibani. Masimagna, company Asi, social work tawdi natte makoina research tawriba company sing asida short selling tawduna chawba profit tanab honawa company amani stock market ki maramda khangbiba amadi nainabiba singadi short selling asi soidana khangbiramani mayam punna khangminanaba samlapna hairabada short selling haibade example oina hairabada aina broker amadagi share ama pudoineba akangnaba numit kharani gi manungda soidana singani haiduna High share share, Matam to Lupalising a Piri Hana Kalaseva. Matam Dumakta the Aina share share market a Mujo Tokra neighbor, Lupalising Piri Matamda. Aduga, Nasidena Numit Krani Manunda, Sergi Belusa, Lupa Chatret to Kumdara in Kalaseva. Do target Lupa Chatret to Kumdara in the Aina share share, Laishanga do never. Shares a layer of Matunda, Nasai Aina broker the Gipuba Amada, Shinto Kraneva. Do target the Angon the Lupa Chahum Lem Hodra, Hariba Lupa Chahumsa, Sina Agi profit or do never. Yamna atenba matamda asigumba mongda profit anda bukhonabase masibu akoina short selling hairga khangnay 2017 dagi hodorkiba Hindenburg jarakna sei taruk mok suba asida company kaya ama makoina research tawkre makoigi research report ase hek thadorkpaga company gi share value se 65% dagin 80% faoba tabaga loidana company gi mapu singi mathakta fraud tawbagi hijinba amati case tawduna jail da fagiba faw yawkrabne jobu company gi founders singna makoi company gi turn la kadra haiduna kinaribne makoi na khwaidagi mai pakhiba hairagadi Nicola company gi mathakta tawkhiba research asine makoi gi report ase hek thadorkpaga company gi share ase asuki matik tabaga luinana company gi founder ase senja thomja da chenabagi damak jail da changkrabne makoina mai partner research tawkiba company singi manungda Wind Finance, China Metal Resource Utilization, Simple Direct Club, Yangtze River Port and Logistics Panbayai. India amadi Asia gi khwaidagi pesa paibu oiriba Gautam Adani asida sunatana walgi anishuba pesa paibu oiramba Gautam Adani gi Adani Group of Companies sing asina yamna athienba matam khara asida khanghoudana chawkhalakpa asida Hindenburg na chawba maral kaya ama siram hairiba maral sing asigi manungda money laundering, stock manipulation, accounting fraud, corruption, lab of taxpayer fraud amadi offshore shell company hairiba singsa panbayai Hindenburg ki report ase hek khadorpaga Gautam Adani gi 8.76 lakhs crore mu oigedaba habidi 100 billion si mathakta khanghoudana numit kharani asida mangkrabane Adani Group ki maikaidagi show Hindenburg Report asigi matangda chapchana paukum pirakpaga loinana social media da Hindenburg amadi Adani Group company asigi awai akum tawnawa ngasi phawba leptre achauba profit tanabagi marumda laiba company asigi lila maraksida Lanjatraba retail investor kayagi lupan lakh kaya khanghoudana numit kharani asida mangkrabane lakaduriba numit kharani asida kanana chumlibano haibadudi soidan thonglagani video asibu yengbiriba ichininau singna kanana chumlamgani haibase makhada comment eduna haibiro